Permission Yaodana Churchanpur ge National Highway Anida Anglao Kuki War Centenary Gate Sarambani Haiba PWD Department da Mahesor Nathaba RTI amagi pakhumda haukiba Englishing ani kunnithoi ge December 18 da concern day sinasu gate ase laukthoknabagi order thokibasu laikre adum oinamak National Highway Anida illegal structure karamna sahalibano haibase angakpa poi haina Mahesor na phongdorakle akoigi Public Works Department dagi reply ya ngasi phange Anglao Kuki War Centenary Gate huzik Chorchampur National Highway number 2 da leiri base sigi construction gi permission amata Public Works Department dagi amta permission amta pide haibagi khoindagi RTI reply lakpire amapan hen phajal labdemi Manipur gi irang si taseng na huzik me tang ahumda Kuki community gi amasung lakliba illegal immigrants militant singsina backing leire harakanda ki community gi mi singsina sandu iba false propaganda sandu omba aikoi gi Anglao Kuki War Centenary Gate se akoi gi maithana ba tawrami maitai na maithana ba tawrami kaina haijalakpa adudagi koi gi Delhi University gi university daga koi Anglao Kuki War 1917-1919 sigi koi syllabus ka hapchan naba tawrakpa koi gi distorted history koi gi sungai leiramdaba war haitare maming leiraba university daga hapchan naba honarakpa aduga Manipur da sungai leiramdaba history haitare adugi Centenary Gate ama huzik leiriba se si sariba sigi permission leibra leitabra si kanana tawra saribano sigi history se lana chatlaliba se karigino haiduna sigi kumana kanana si sanabagi damakta koi gi permission piribano na aina akoigi Public Works Department ta akoigi RTI thajabasida akoigi Public Works Department dagi reply ya ngasi phange Anglao Kuki War Centenary Gate huzik Chorchampur National Highway number 2 da leiri base sigi construction gi permission amata Public Works Department dagi amta permission amta pide haibagi khoindagi RTI reply lakpire aduga sigi mathakta su na koi 19 December 2022 concerned DC da aikoigi si gate si lauthok pagi matang da su order pi khiba leire che sigi ko aingon da pirak reply sigi matung ina haitare adu suk koi de base sigi aran be history thamaga niom chadana National Highway number 2 da sajali basi si kadawai sari bano lauthok na ba order pi khrabau da hujipo lauthok tri base karigino aduna huzik RTI reply dagi su khangjare Public Works Department dagi sigi permission pi khiba amta laiti haibagi pot am su leirabanina sigi Centenary Gate si concern department na Manipur amata ni huji leiri base adu Manipur si da akogi Manipur si da aran be history da chatpa pamde aran be history imta lahen ba pamde aduna aran be history leitaragadi tawriba aran ba sing mafam si leitaragadi aduna akogi hayeng tungda lakadaba generation gi damakta akaiba mayam lakani aduna yaragadi sigi 19/12/2022 da su sigi removal gi permission pi gi ba akogi order pi gi ba leirabanina Anglao Kuki War Centenary Gate si sigi si yam thuna lokthok piro